Meitei ki Oiba Chap Chaba vision ama Thamlaga Khumang Chaoshinba Khunnai ama Semgatpa hotnaba ngasidi yamnamak Mathou Tarakle haina Rajya Sabha ki Member Ningthou Sanajaoba Leishemba phongdokkhre wafam ase wakhalon manaba apunba wamagi ahum suba mapok kumon thoram da mahakna phongdokhibane Manipuri Press Club ke Lokchak Hall da ngase pangthokhiba wamagi mapok kumon thoram ka mari leinana Ningthou Sanajaoba Leishemba hai Hojik Meitei ki Chap Chaba vision ama leitabagi fibam amada leiriba ase yamna laibak thibane Aikoi Meitei ki Oiba Chap Chaba vision ama thamse vision ama pandam ama thamnaba hotnabada aikoi masal punsinaba amate kupna khana leidaba changi punsinaba haibaside aikoi gi lekai khul dagi hauba chai lekai gi ahal laman singi lamjing makhada aikoi amacha oina punduna aikoi gi khunai ase manglom da karamna changsinaba honagani haibana chingba hiram singda kupna khana ba tangai fade vision leitaba furup amate miyoi amata kaidong da mai pakpa ngamdoi Hojik lamdam asida thokliba irang asida aikoi amana tawbada amana chingthanabagi mami ama chawna tariba ase leihandana phonse atopa singna thanglakliba khongthang ase chahi kaya changna sagalakma vision amagi makhada chatharakba lalong amane aikoi gi furup ase ngasidi missing yam khathanba ama mathau tai angang yamna pokpana imung aduda awaba kaya mayoknarapa yai haiba wakhalon adu thadok changi thengnagani haina khalliba awaba khudong chadaba sing ado leihandanaba khunai asigi akhang ahai singna kupna tanaraga thidoktuna thabak paikhathanse masida aikoina wakhal wabana chingba tawise aikoina gi chap chaba vision ama thamlaba machong aikoigi tunglomchat semgatkadaba anawba mirol sing semgatnaba thongdang nobu mathau chai maraibak ningba hungna lonchat khangba tungi mirol sing semgatpa ngamlaba matamdata aikoina hojik thengnariba problem sing ase mangkhigani aina pairiba sinfam sing aduda iraibak ningbagi ithal yauna amate thamoi shengna honaduna iramtam ase chawkhatpa maikaida purakna ba punna hona minasi haida Ningthou Sanajaoba Leishemba makha takhi asi aikoina sangjal laiba lan se su khoi maram te hek mai ge ngau buduna aikoi masel amaga misada jeng thongna ba ade amana tawbada amane singtha ba amana taroga amane singdha sigum mayam ama aikoi thengnari base aikoi gi apunbagi oba vision leite Meitei sing apun vision leite masi madi ai mayamda nolungna ai hangatchabani aduna vision leitaba community aduga vision leitaba du mioi madu kaitawai da magi punsi tu da aduga magi purup tu gi chaliba khongchat tu da madu kaitawai da magi phigi kai hani mai pakpangama aduna mi gidi koine na khange loina makse ekogi vision nama thamaga sahi kya changna plan taroga ekogi chatharak ko thabak ngatan Meitei singdi kaidawi isa gidi vision nam lei isa gidi vision nam lei aduga apun bagi oba aikoi oba harigadi aikoi sahi manga di tokradana hayeng makse ekoi Meitei myam kari tawsige haibase ekogi vision leite aduna vision se leitabanina amana tawbada amaga pau phaunadre amana tawbada amana khangdadana or wakhal tahodabdagi mado ekoi yetnaba adu conflict adu contradiction mayam ama ekoi laibase ekoi vision nama ekoi ude Thauram aduda Rajya Sabha ki Member Ningthou Sanajaoba Leishemba wamagi President Moirangthem Naukhumba All Manipur Private School Welfare Association ki President Laisham Joy amade Herikon ki President Yumkhai Bam Surjit Kumar mathangchina chief guest President amade guest of honor oina sarugakhe ngasigi thauram aduda inat ki damak aikoi ki thodang haiba thimna pangthokhiba saireng changdamnabada makok mathang tarba singda phana mathum piduna ikai khumlakhe